अपुनबा इरैपाकी महैरोई सिंगपांगलोफ एम्स नसिंदुना स्टेट लेवल ओपन सिम्पोजियम कंपटीशन अमा पांगथोक्रे हौजिक डेलिमिटेशन तौबना मणिपुर की तुंगलम चत्त पिरक्कदब साफू हाइबे हिरमदा तोंगान तोंगानबा स्कूल सिंगी महैरोई निफुरोमना सरुक यादुना लंगथबालदा लैबा कंगलई माइम थिएटर रिपर्टरीदा पांगथोकिबा कंपटीशन अदुगा मरी लेनेना एम्स की सेक्रेटरी जनरल ओइनाम अमरजीतना हाइकिबदा मिसिंग याम्बा लैपाक अमा ओइरिबा इंडिया की स्टेट अमा ओइना मणिपुर असी कुमजा लिसिंग अनि सुपना तरामाथोई की सेंसस रिपोर्ट मटुंग इन्ना मियोय लाख कुनग तरेट खरा हेनबतमक ओइक्रबसु कुमजा लिसिंग अनि का कुनग मंगादा अपुनबा मिसिंग असी लाख कुंट्रा का तरेट रोम ओइरकली कुमजा लिसिंग अनि सुपना अमगी सेंसस रिपोर्ट की मटुंग इन्ना स्टेट असिगी डिस्ट्रिक्ट अहुम अमसुंग सब डिवीजन मापंदा अननेचुरल पॉपुलेशन ग्रोथ लैरे हाइदुना डेलिमिटेशन तौबगी थबकसिंग लेपकी अदुबोइनमक स्टेट असिदा ngasi ngasimak illegal immigrants singi oiba issue kaya loisindana leiringai cherakta Ministry of Home Affairs na athuba matamda delimitation taunanaba amadi census pangthoknanaba khangalakkiba asi laibak tibani karigumba illegal immigrants sing khandoktana census pangthokiba tarabadi haujik leiriba illegal immigrants sing India gi citizen oikiba khaknatana asigumba census report asida delimitation tawraklabadi state asigi tampaki mafam singda sit khara mangduna chingi lam singda hengalakani masina yellow furup singda achouba chaitheng ama pibada natana cultural identity amadi resource da chaun amangba oigani Manipur gumba international border oiba aduga illegal immigrants ki issue asukana chauna leiringai cherak asida Ministry of Home Affairs na athuba matamda census asi tawgani amadi delimitation ki process losingadabani haina hairapasi yamna laibak thibani haina apun bairai paki mairo simpanglu em na logjai maramdi karigumba aikhoina illegal immigrants sing asi aikhoina khanduk hogdaba taragadi karigumba census si tawsingdadi makoi India gi citizen Manipur gi citizen ama oikragani aduga census asi aranba mongda tawragadi aikoi indigenous people jing gi right aduga magi cultural identity amade resource da yamna achauba amangba ama oirakani amadi achauba safu ama lakani haibasi अखोई एम्स लौजबगा लोइनना ngasi state level open symposium competition asina mahiroi khunai amadi अखोई gi manipur da leba tonga tongan ba praja sing section singda masi gi mangjaba amadi tongjaba adu khangnabagi damakta symposium competition asi sinjabani